खुरुमजरी अहानबदा मोरबपाव all political party ki mihut sing delegate among ifal thadokre manipur su sanroi khanbada yasti pamena corruption ki thabak wangna sathare amasung defending champion nerokana kesi bamai thi piduna sisimit ki final sangre hauzik mapung mapaw भारत सरकार एनएसएन आईएम अनीना सही तरामंगा हेना शांति की वारी सानदुना लाक्लिबा असिदा मार्च फावगी मनुंगदा नागालैंड इलेक्शन पांगथोकदरिबा असिगी मांगोइनना वारुसिन पुरकपदा मणिपुर की इंटीग्रिटी यावना अतई हिरम खरदा अकाइबा पिरकपा याई हाइना मिपाइबा फाउनरी अदबु इलेक्शन कमीशन ऑफ इंडिया ना नागालैंड इलेक्शन पांगथोकननबा नोटिस थोकिबदगी खरा मखैदी साफब ओइरी शेरगसिदा मणिपुर सरकार की डिप्यूटी चीफ मिनिस्टर गाइखांगमना ओरेलिबा फिबम असिदा सेंटरना एनएसएन आईएम की वारुसिन पुरकपदा मणिपुर करिसु अकाइबा पिरकपई थाजै हाइना फोंगदोरकली हिरमसिगी मतंगदा आइकोगी पावमेगी अकनबा रिपोर्ट अमा वफम ngasi ISTV news team ga home minister su oiriba deputy chief minister gakhangam ga ma ki quarter da akanana unaba amada phongdokibani mak na makata na phongdokibada manipur gi issue khudimakta mipum khudimak amata oina manaduna thengnari manipur sarkar na su integrity sokpa yaba hiram lakpada compromise tawro haibigi achat pa firef leiri manipur miyam na unity leiriba makai manipur da karisu akaiba piba ngamloi hairaduna issue ama settle tawna na bahonabada atopa issue ama thongna na ba center na honorak loi haibigi thajaba gakhangam na phongdoki unitedly issues the thingnari maduda ai thorong akai ba nei widran khali adaga issue ma settle tawna bhagana bada issue ma ya ma thokna na badi invite tawro hai na khali sentana su adaga kugi manipur interest manipur territorial integrity da karakada basu tawra kaniya bi thajde adaga Madus Manipur le Praja koi punamangna dola doli khaktana ko political parties koi punamangna dido ko sarkar praja koi punamangna madudi chuya ya ngamoy daga adu compromise to to sendana subudu mani thangani state singa sigi interest kai bata boxi to kani bi sei thasa de baro territorial integrity Jadi mata nanti ada compromise to to. Handak the NSN IMG cadre Livingstone artist ahumda ijat khongoi na bathabak chathakiba adugi matangda all political party gi mute kangbuama ngasi Delhi gi damak Imphal thadokre gaikangam na Imphal thadok tringai gi mamangda unaba aduda center dagi positive response lakani haibagi thajabasu thamke makna makha tarduna all political party gi delegation team asida chief minister oibo bina luchingduna yauri chief minister di hanana Delhi da chatkre phongdokladuna prime minister amadi union home minister unana ba appointment longna ba thorang torom lagani haiki Yamna thuna home minister amadi prime minister unagani haiba wapam thamke delegation team asida manipur dagi national amadi regional party oina BJP manipur CPI CPM MPP JDU JDS BSP NCP MSCP AITC LJSP amadi IAFB yauri ngasi party sing asigi mihutta truk Imphal thadukna prime minister amadi union minister da maral lerba Livingstone manipur sarkar da soidana sinan ba wapam taksin bagaloina na matungda asiguma thokdok sing asi thoktana na ba wapam supukat kani haina gakhangam na phongdoki seven steps state government so lokatre maduda effective hen oina ba maruina Livingstone se masi pharga manipur sakada amadi thidoga manipur sakada khusinna biu modi khusinna ba ngamnana bagi kanagi mating pangbiu haidana koi haijaba haidana maram de kari no haraga masida he miyamna he langa lo ni ma criminal ma phaba kanda ni atop ki permission lo bi mathau ta di hal khani adu bo lei report si mission prajana tab underground oi lojana kramba underground group no haida tar di india government ga ori matai sanuna sis ha to na dialogue chathaduna leba aduguma group oiba anisubadana magi base oiba underground group asigi headquarter hagadra base area sin Nagaland oiba aiku ke jurisdiction da leita kaun ani sina maram oidana
center da salaga central leader prime minister amadi home minister da apprise tawraga masi haiba culprit ase manipur sarkar da handover to binaba pressure amadi makoi da advice bibi da kanda instruction bibi da kanda thuna ayu ni pase manipur sarkar da handover tawraga ain matungina lokhat payaba action da lobe yana ne da ta koi center sal pressure pirushi haibani barwai high level delegation hat tariko salaga koi da apprise to bada ai tarai ne lobby roi hana khale ningsing bi ai hoki ba December ki tang kun manga da chandel gi thokdok ki matang da Manipur da leriba political party tarom de gi mi pham duna center da tangnan na ba achet pa fire plo ki bani awang wa ki delegation team masina NSN IM gi warishin purakda Manipur miyam gi thamoi shok ba thabak sing center na fakatana na ba taksin na ba su khona gani haiba wa pham thamli ISTV paw gi damak boya ning thokjam go lenana Naroibam Phillips Babupara Manipur gi sanaroi kaya mainland India na corruption tawdana namthabi bagi wathok leiringai da sanaroi singbu phagana na bagi damak leiriba Manipur gi amakhakta ngairaba Youth Affairs and Sports Department yasna su lamdamasi gi sanaroi khanbada yamna sauna habijabi tawbagi singnaba leire Handakta Maharashtra da January ni pani ki taramatoi phawba National School under 17 gi sanaroi oina Manipur gi represent tawna ba khangan khraba sanaroi amagi mahutta state ki oina selection tawbada maithi oraba sanaroi amabu hapsil lambadagi asob irang ama lakadauri Hiramasing matang nga si paumising unaba amada MSU office pang thokre maduda mafam asidagi khalle haiduna Maharashtra phawba yoraba sanarba phangdana lakraba Moirang Them Inauton apokpa en satpa khangbo part 2 maki mayamba amadi MSU gi president yauna atai office bear kayasu saruyaki MSU gi maike de phongdo ki bada yangkani pan suba National School in Judo under 17 gi oina Manipuri represent tawnana ba lairiba en Inauton ba khalle haiduna Youth Affairs and Sports ki Deputy Director S Santikumana hogi ba sahi gi December 19 da order ma thoki order dugi matung ina Inauton 65 kg da competition yauna bagi damak January 3 da Imphal thadoki adubu Maharashtra Yoruba matamda mahaki what category adu KG humdrama thoida onthok lamki maduna maram oiraga mahak sanaba yawba phangdana laki thawong asida yasti pami gi mi kharana online da sanaroi singi maming mangjong na thaba matamda Inauton gi mahuta state selection da Inautona maiti ba pikiba mayang Imphal dagi L maino gi ming oina hapsilamani haiki maram asina thodok asida senari ba mi sing athoba matamda mainaba singna maral gi matungina serak pidrabadi akan makongjang sangsilagani haiki Inauton gi mayamana so thawong asibu kanna yanne phongdok pagaluna sanaroi singbu yokhatnaba honariba yas ki mi kharana sanaroi kharagi punsi loisina honana basi pende phongdoki sanaroi Inautona mark hauzik fawbada international amasung national ki thakta medal kaya laurakre mingset kaya purakre handaki thawong asi pende mark masana maitiba pikhraba sanaroi amabu mark ki mahut sinjilamba haibase angapa poi sana khonabagi powerhouse ni hairiba Manipur da asiguma thawong kaya asi sathar labadi tungda lakadaba sanaroi kaya gi punsi karam tawgani haiba wafam hangbagalunana mara leiba sing maineba sing na excel lakhut binaba appeal tawki hengala ga 65 chanaga do beto 670 wa thamba ga ilanga mi nupadana 65 thamba ado ai onda ai sam hana so just kun so ai silver medal lawa international player amasu international da silver medal lawa ado national da PS do ga players phangye ba ado smana isamakta aina aduki matik champion wena wangna sada asasa matung da smana be hengala ai onda nuaja da pesa da kai more down to ba sanaroi mai pusi mahan bai ta wakan da down am to buje ai nuaja dia tuna mele singna dang jingsi bina bhai Home Department ki Imphal West District Police ki SP na Special Intelligence Unit SIU muthat ki badu Home Minister khangamdre masigi matang da Home Minister gai khangana phongdor pada SIU unit asi SP na semani unit asi muthat pa matamda mahak khangde mioi kayana airport amasung postal ki khuthang da illegal oiba thabak kaya satharli basi yama laibak thibani makhal kaya gi methodology sijinaduna investigate tawduna thawdok sing asigi matang da yamna kana sek tawri drug trafficking gi sang makhal sida mipum khudimakna control tawna bhona bada mating pangbiu haina phongdoki panba yai lisingani tara homdoi sei asigi ahanba oina January 13 da Imphal West District Police ki
Special Intelligence Unit ki SIU na Imphal Airport tagi lupa crore ama hienbagi pseudo ephedrine makhalgi guli carton taret phakatkhaba matungda numit aduki numidam SIU ki Inspector K Ranjit Imphal West ki Civil Arm Reserve ki Inspector oina transfer tawkraba matungda SI unit asina ngarang December tang 15 da Imphal West ki SP na order mathoktana muthatkre lupa crore ama hienbagi yamna drugs sing Imphal Airport tagi SIU ki team na phaki badugi mapu miyam mamangda puthokadabani haina mayai kaba nisa themagi khongdang sangsiliba amadana kanna lauringaida SIU asi khangudana SP na order mathoktana ngarang muthakibani mamang sai lisungni tarane thoi ki megi thang manga dagi hauna SIU asi lingkhat pakalunena Inspector K Ranjit na maipuna thabak purakibani mahangna tielaba matam asida Inspector oina leikiba matam satkiba lisingni tarani thoi ki manungda pseudo ephedrine tablet strip lak ani lisyang kai mathoi chamani phunipan niyom lana paisilamba kerosene liter lisingom phunithoi gas cylinder humudra taret opium kg ani ka 10 mek taruk manga sino certificate sabami mari galunena makone sijinaramba polam sing lupa crore ama henbagi red sandalwood amasung tongan ba laluf ki mi tara phagat kiba laikhrabani All Manipur Working Journalists Union Amjugi members singna sayasagi February tara phobagi manungda renewal tobi haina Amjugi General Secretary ki Siromada Hairi renewal form Amjugi Office Manipur Press Club ta thas ki kontramatri phobagi manungda lupa tara piraga office matamda fangani renewal fee na lupa kuntrani periodical singi oinadi khwaidagi nauba photo copy ama loinrakadabani hairi security na khurak hangna leiriba Imphal city manungda bank ahumda bomb leiri haina ngasi nan manipuri amana ISTV news ta phone tawrapakalunena email tharaktu khangalakre ma ki email gi matungina bomb singadu alu gali gi overseas bank pauna bazar gi State Bank of India amadi thangal bazar gi Central Bank ta bomb leiri hairiba bomb singasi ayoki pung 13 dagi nungthil gi pung ahum phawagi manungda matam ama hektada pokhairakpa yai masidagi miyana section nanaba ma ki email adu palli thadosigi matangda ISTV news na police tangma matamda hariba bank ahum asida police ki bomb expert yauna tibomagi thabak satabada hauzik phawagi oinadi bomb amatal leiba thengnadri makhatana tijinbagi thabak sathari hairi Miyam gilusing purel singsubam akaba ningsing mana handak sahigi oina kamo maisnam lekai dagi irom komolamasung singi oina Sandil district ki Riverland Village ki HP tunthangda lupalising taragi mana yauna site singalone na piragani haina Milalgi Vice President now komana fongdokre ngasi Milalgi office da pangthoki papawmising unabada makna makhatana irol iek amadi natpa sakona bahona namba laikidaba singsubam akabagi tarulak suba that anniversary lakliba tang kunmarida wa khada leiba leimasing da pangthon abagi damakta sem sabalore haiki sei khudingi ojagi mingda oja lising purin siksim akaba oja sigi mingda koina niksing manama ojagi mingda pijei kumsi sehigi oina kambong masal ka di irom komon koi mangonda tampaki oina mangonda koi kumsi sehigi oina amde masigi koi siksim akaba siksu bam akaba gi niksing mana si bijaragani singmi gi oina koi ISB tumthang Riverland Village koi Sandin district ta sumba mana si bijagani ojagi leida mafam amasum haki leron sangi mafam leimasing asida koi mi moronda haigadra koi museum gumba koi sem saba koi losenjare PDS ki polam sing pibada rajniti ki khutchang ba yaroi haina All Manipur Democratic Front nangasi so tonga to ba mafam kayada wakan mi phamgalunena awareness campaign pangthokre ngasi tawthong aphaiba loke sagol tomamadi konthawjam lairemi yauna mafam kayada fangthoki praja sing sakthong matpayaroi PDS ki polam sing suna pigadabni haiba wafam sing pleka sing de iki sarkana praja gi sana thanaba polam sing suna piri haina miyam da hairabasu praja sina masida tijin matangai fadi haina wangang ki basina fondunaki nupi amana PDS ki polam sing suna phangna kuire puksak ta rajniti tawba asina praja sina phamam thokpa sing suna phangdabani praja sing gi damakta pigadaba item sing asida sarkan akanma miyang sang biu matam sana phangpham thokpa sing phangan bi haina fongdoki akoigi ration card haina akoi ngasi painari bigim thong khudingi si kana basarkana pithari ba khudong jaba singse akoi cheng keji suna pibiba adagi di akoigi atai kersil thau ata hawai jingba mayam ama sipuna makse akoigi sarkana ko pamyang chang piriaga akoi parja gi development ma teng pangbiu ha pache ya thamjage
Board of Secondary Education Manipur mamang sahigi November ki tang kunti pang thokiba thesis eligibility test ki fall ngas law thokre paper 1 da candidate punna listing kuntra taret samri ni futaret parikha thaba matamda punna candidate listing tarani thoi sani mapan pass tawkre amara da paper 2 gi oina punna candidate listing taramari satruk kuntra ni thoi parikha thaba matamda punna candidate listing taruk samri kuntra matoi pass tawkre parikha ai topaki policy website www.manresults.nic.in natraga www.bsem.nic.in dagi khangba yagani hairi Manipur tamfakta lairiba Jeleng Praja Singna tonga toma community singa hanagum nungsi sanan leminagani haina Jeleng United Clubs Association Manipur Valley na thopasiro lamana khangalakli amaram da January 15 da Maoist na pung taran thoki kauri babana si gan ngai festival genglaga handok piu haina appeal tawrakli Mayang lambam Premjit Kauba autoriso driver amana class 6 tamlibi maklangdagi mairoi amada aramba thabak sathanaba honaramba adugi matang dangasi Manipur State Commission for Women's na maklangda leiribi nupi masadugi mayimda satuna wari sanakre Delhi the waste over mayon Futuristic Solution Private Limited na awang nongpok lamdamda akhanaba miyeng thamduna plane ticket ki advance booking tawba matamda sentang khardama pothok laga ticket kakpa yanga dawri award percent from maduna miyoi aduna satkadaba numit adu fawagi manungda pigadabani hairi masigi matana ngasi hotel classic ta pawi famaba stock Manager Mathai Samasung NG Koringam Mayona Fongdokibada Awano Pok Lamnam Musing Maruina Mahiroi Kayana Mangjona plane ticket Kanana Honabada Kodong Shadabakaya May University Laga Tabakasi Packet Pani Masigidamak January Kunma Toida Dolalin the office Mahangdu Lagani Dolalin Degi MU Forward the Lady School College Singda Masigi Matang the Miamda Kangana Tabak Torum Sing Packet Kani Lesuni Taram Dodeki Taramari Fabagi Manungda Infal Westa branch office and Hangana Papandam Tamli plane ticket kakpasida mai paklabadi train amasung hotel booking tawbagi matang dasu thabo paikat kani haiki tours and travel samna habada koi flight ticket si khoina yon jagani adu yon mase khoina kamai yon da installment basis se yon gadaba adu kai gina khoina installment basis se yoning se hai kanda kana gumba khara di khudong sa balik khudong sa ba problem lai badagi numit tu da kamai schedule ma na kakadabdo adu da paisa khara wat padagi paisa se kakpangam da na mathang numit kakpa paisa hin hingal he kai gina di flight ticket si maman hin hingal pa ma lai aduni na masi kai gumba mi customer mana ticket se lising amatang layer su ngasi mana aduna book tawi ai adu mathang numit ta arem ba paisa amount do man installment basis ta after 2 days or natra 3 days or adu mutung man kakpai khudong sa se akoina si se pizage hadana akoina si business akoina hawdu jam Thasigi tarani thoida Rims campus ta bomb ma thamlamba adu Rims ki authority na senja tumja tawbagi mayoktani bomb adu police na lakhut kiba adu da police na hawks bomb ni haiduna phongdor kiba adu security lapses lai haibadu utana ba khona bani haina Maoist Communist Party Manipur Publicity and Propaganda Secretary Kamaret Nonglil Maite ki chirula man hairi bomb adu da explosive device amadi electronic detonator ama yawi tawbadabu bomb adu da remote device hap taba khaktani hospital haibasi miyam punsi confirmni mafamasi landa haibasi malemgi humanitarian logi mayokta lai haibasi Maoist na khangi maramaduna bomb adu remote device hablam dabani loinana campus wangmada thamlamani hairi Rims ta chathariba sanja tumja si numit tarani gi manungda sangdoraktrabadi thasiki kunmanga gi ayuk pumanga dagi nungtil pumanga fawba Gene Strike pangthokani hairi loinana India na sei khudingi pangthoktana lakpa Indian Republic Day gi thoramda mapung fa nabagi damak Board of Secondary Education Manipur amadi Education Department na mass pass pangthokta bayaroi haiduna mass pass ki contingent puthokadabani natrabadi sarkar gi recognition kakani haiduna kianbagi tabak chathariba asi khudakta lepkadabani Republic Day thoramda saru yabiganu hairi Langliba January kunmanga da pangthokadoriba gan ngai hauba numit asida ban kauriba asi komthok pi haina state level gan ngai celebration committee na thador pasirulamana appeal tawrakli Langliba tang tarama panda Wangoi Community Hall ngakpigani Wangoi Community Health Center gi Operation Theater amadi OPD block sangagani haina tawribasi yaroi haina Wangoi Municipal Council gi chairperson amadi vice chairperson hairiba wapam asi laibak masa tadabani haina Senior Citizens for Society Wangoi chapter gi Assistant Secretary TS Ibotombi nangasi Manipur Press Club ta pangthopa pawmisnguna bamada fongdokhre miyam gi aifana bataba paikatpada apikpa makhalgi rajniti tawbasi apapa kongthang nate haiki
सुगुम्बा मियामी बा चाखुत थोरांगी इम्प्लीमेंट लापु तमदा कोई कना कुमना हायरबा सीनियर सिटीजन ना कोई साइंटिक खंजरीती पुनमक्षी अमनी लोकेरगा मसिगुम्बा डेवलपमेंट की तौरपसिदा कोई अपन मपीबी दबा अदे कोई अमुई जदबना ngaraंगी पेपर सिदा करिगुम्बा संगार बदे प्रजा सिंगी कोई इराम लाकनी है मसिगी वाइजो कोन मोटोगेर यम पेंजदबा ओइनाम सोमोंदा सोलर प्लेट अमसों बैटरी हुरान ममिउ अनि मियावना फारगा पुलिस सिनखरे मखोइना तोंगलकपा मोटरसाइकल अमसु मियावना मई थारगा मांगनखरे फारब मखोइ अनि दुदी हाउरेबी मखा लेकाइदगी संजोय अमसों लेलोंग तुरेल अनबिदगी मोहम्मद नसी खानी हाइरी माइनॉरिटी नुपी सिंगिलु सिंगबा सिंगी डेवलपमेंट ट्रेनिंग प्रोग्राम अमा ngasi कुकी क्रिस्टियन चर्च असेंबली हॉल दा पांगथोखरे थौरम मदुदा एमपीएससी गी सियामेंट याउन तोंगान तोंगान बलिसिम कयाना सर याकी कुकी क्रिस्टियन चर्च अमदी मोमान सिन पांगथोकिबा ट्रेनिंग प्रोग्राम हाउतोपगी थौरमदा डॉक्टर एस सिंह सिकना असिगुम्बा माइनॉरिटी नुपी सिंग ओइबा लीडरशिप डेवलपमेंट ट्रेनिंग प्रोग्राम अमा पांगथोप असि यामना अफबा खोंगथांगनी बेस अहोमगी आहान ट्रेनिंग प्रोग्राम मदुदा ट्रेनी हुमद्रा मापन्ना सर याकी सरकीबा तांग तरा मरीदा मोरेदा लेबा हिल ट्राइबल काउंसिल के प्रेसिडेंट की युमदा सकंगदबा मियुसिंगना बॉम लंगसिंदुना अटैक तौरपबु यानिदबा फोंगदोक्तुना मोरेदा लेबा लुपसिना सथरंबा मतम कक्तबा बॉर्डर सिलदु ngasiदगी मणिपुर सरकार गा यानबा पुरकपदगी हंदोखरे ngasiगी वारी सानबादुदा मणिपुर सरकार की माइकेदगी एमएलए कोरुंगथांग सानेल की डीसी अमसुंग एसपी नसिंग मियुसिंगना शरु याखी निपान सुबा सुरिन इंटरनेशनल फोकलो फेस्टिवल ngasiदagi थाईलैंड की सुरिन प्रोविंस ता हौखरे तोंगान तोंगा कंट्री तरा मंगा दगी मियोय सौ मेहनमना सर यारी मसिद मणिपुर दगी मियोय कुंतरुकना सर यारी मणिपुर की आर्ट एंड कल्चर डिपार्टमेंट स्पॉन्सर तौबा कल्चरल ट्रुप अमसो फेस्टिवल असिदा सर यारी कल्चरल फोरम मणिपुर लेप्तना साहित्य अमसुंग कला संस्कृति के मरीनबा हिरम कयादा हेक पांगथोकपा स्टडी सर्कल हंदक सही ओइना अहानबदा प्रोफेसर नावरेम खगेंद्रगी कोइथोकलुसी टीएस इलियट की वेस्टलैंड हाइबा हिरम असिदा नुमित निनी पांगथोरपगी अरोइबा सरुक ngasi मणिपुरी हिंदी परिषद के ऑडिटोरियम दा लोशनखरे नागालैंड की जखमादा ngarang numidam pung tere makhai taba matamda manipur gi gari ni haiba tata amana miwe ani thengamada ama laikana bangamna siri hairi thodok asidagi highway thingjin kibana lambi asida satok tasin tawbada apan makaya thokle thodo du senari ba gari adugi registration number na NL01K3442 ni hairi अमरोमदा इम्फाल वेस्ट की मनुंग सनम मफम अमदगी सही कुथारम सुरबी नुपी अमा ngarang numidang pung tere makhairum taba matamda gawati de nupa amana masa sokhibagaluna khupakna thadana furam ne hairi thodo asigi matangda fataba thabuk satharam liba nupa adudi police na phaba ngamdri adum oinamak ma ki apopa madi mayama fari hairi hauzik makha thaba paw laktringida sanabagi paw ngasi sanabagi pauda sisimit yankai taruk suba sisimit ki ani suba semi final match ta defending champion neroka sanga Cookie Sporting Club Namulenbo Mighty Papidon Sisimit ki final sangre thasigi tara nipanda neroka ma de samrai regimental center ga final match lamba taunaragani masigi matangda arivam prem sarmadagi report ama नेरोका संगक फमना कुकी स्पोर्टिंग क्लब नमुलेनबो माइकी पिदुना सिसिमिट के फाइनेंस चंखरे अम्फाना सिंदुना कुमलंपाक मेन स्टेडियम द चथरिबा यंखाई तरुक सुबह सिसिमिट की ngasi सानाखिबा अनि सुबह सेमी फाइनल मैच ता सिसिमिट की डिफेंडिंग चैंपियन नेरोका संगक फमना केएससी नमुलेनबो गोल अमसिनो द थोइदुना फाइनेंस चंखिबनी नेरोका की माई पाकपगी अमत ngarab गोल अदु एमडी सोहेल साना मैच अदुगी मिनिट कुंथागा हुमदोय चलकपा मतमदा पेनाल्टी द चनखिबनी नेरोका ना अतै गोल चनबा याबा अटैक क्या तौकी अदुबो मखाताना गोल दि चनबा ngomkide अमरोमदा मैच अदुदा कुकी स्पोर्टिंग क्लब ना शॉट पास ता सनादुना गोल चनब होनखि अदुबु नेरोकाना लॉन्ग पास ता सनासंदुना केएससी की स्ट्रेटेजी टुकाइदुना नेरोकाना माई पाखिबनी ngasi sanakiwa ani suba semi final match aduda man of the match takraba neroka sangak phongi md soil sada ipau.net ki makaidagi selgi managa loinena trophy piki mana adu amphagi president a santosh kumar na khusinaki sisimit ki 2002 ki winner oibada natana mamang sahi winner oikraba neroka sangak phongi coach ibom chana makhogi player injury kaya yauna ngasigi match asi arubo oiki hayeng off live na recovery khara phanglagani aduna Assam Regimental Center ga ningkina lamba togduna sahi asi dasu winner oibang ngamna khonagani haiki
ai asadi lasa khoi winning champion do toge na khali to khoi ngang jing asigi me sekar injury joba adul si ikun recover se 2 days da khoi na kitang taw dai kitang ken to du tangi finance khoi reward je tu na to ben torga khoi ki phana asi soi bu myam je ti torga finance long no ki kan no da ki khali Amarom da KSC gi coach Tomeng Tang Haukip na referee decision pen da duna ofum kya su thamlagni khoi je jai ahum su ne ahum su ahum manung su da ebar yang kan referee hat pha si yam thing ne su khoi ta chena di play di khoi pu khoi penalty decision su ma thu mal le khoi handball su lo de pidre ana moi gi pi di ta chena di side ki tung dei kot panate side dei laga sliding to ne da ami mo khong pam ne di for su nate adu da advantage penalty pi da khoi gi keno hen direct hen mamang mak tu adu pi di fin pura ne na hani tha sigi tarani panda neruka sanglakpam amade Assam Regimental Center Shillong anina yakai taruk chuba sisimit ki final match ta lamba to naragani Khongman gi akam par ground sathariba Rainbow Cup king sanakiba match ta YDO 13 lukram ledakna Twista Mongkhang lambi bu wicket nipan thoikre anisuba match ta Kal Kawana Dallas Sagolman bu run yakai nipan thoikre Basu Khambu ground sathariba Devla Memorial Cricket Tournament ki ahanma match ta DACA Hawam Marakna Sardar 11 Khambu pu run nipan thoikre anisba match ta BS Thawal bu SMYDO sapamna wicket anida thoikre Lia Youth and Students Union Sinduna annual sports meet kam felicitation Sanapati gi liya de pangthokre Laikhidraba M Arho Mingdo anirak suba oina rolling trophy sports meet asiga hautopi thoramda Mau Kendra gi MLA L Diko amasung 59 Mountain Division Brigade ki Brigadier SK Sarmabu Nat ki thorum kaya galena arau tayamna oki nomini pani sunu satagada ba sports meet asi hautopi thorang mailena indigenous sports kayasu pangthoki Serial number 1 Thomas Serial Hauzik ngasi nomagi oiba ainga sagi pau ICR lampel party ke phamba pau gi matungina ngasi ki khwaide gi sakhe bagi sang degree Celsius kulumdoi khwaide gi inkibana degree Celsius ani dasmik mari nungsida yawba ising malangi chang ayukta shad humdra mathoi numidang wadamdana shad kuntramapan losilakpada morba pauna pizari all political party ki mute sing delegate among ifal thadokre Manipur su sanroi khanbada yasti pamena corruption ki thabak wangna sathare amasung defending champion nerokana KC bamai TPP duna sisime ki final sangre ngasigi damak ISTV ni pijaba paw matang solution jari biyeng tabir ba punamapu amukana kharumjari